Arambai Tengol Unit 44 Uyumpok Khanganjaba Arambai Tengol Unit 44 Uyumpok ki Tengoloi singi mafamda karigumba kharadang haijari madudi aikoi khwaigi irakta tilamba athauba paikhomba sanasamgi mangani leihul lakliba date 30 July 2025 ningthokaba numit asida thokle maramaduna unit asigi Tengoloi khudingmakna achinba kaya kaithokpiduna saruk yaminasi haiduna nonglukna haijariba control room operator Arambai Tengol Unit 44 Uyumpok Arambai Tengol Leitre Korounganbadagi Maruoiba bot thada badi yaba bot lepadi yadaba maitai kayana sacrifice tawduna lakliba sibu karamba wall gi mafamda leiramgadage Arambai Tengol Leitre Korounganbadagi migidi famuna bada khatnai hatnai fraction ga chatleye aikoi AT gidi commanders Oiraroi Naga munabadi lairana aigase sindoklasi kaina hainarakte nongmata panda chatraba sulamdam sida cell ichangchang handana cancer layengba yare Dr. W Society of Medical Oncologists of India na NEISTM amasung We Care Foundation ga khusamnaduna India da lairiba oncologist singi oiba numit nini chathagadaba conference OncoCon 2025 ngasi chingmairong da laiba classic grande da hodokre Thoromaduga Mari Lenana Society of Medical Oncologists of India gi patron su oiriba Babina Group of Companies ki chairman amasung MD Dr. Thangjam W na paumi singda hai cancer haiba laina asi layengbada matam sang changba laina makhal amani layengbada matam sang changba sina maram oiraga layengbada su sel ka hena changbana miyam awaba mayoknei manipur gi miyam na mapanda Maruoiba Delhi amasung Mumbai na chingbada chachuna cancer layengbada aduki matik sel changni Miyamna thengnaba awaba amadi khudongchadaba si khara makhai kohanaba pandamda Babina Specialty Hospital American Oncologist Institute Imphal na cancer gi mapung phaba treatment lamdam asida phanghanba hokhibani hospital asina mapalamda phangliba khudongchaba aduga chap manana mamal hantharaga phanghanbata natuna lenga ki health card sing su sijinnaba yabagi khudongchaba phangali haiki Paumisinga unaba aduda saruk yarduna OncoCon 2025 ki organizing chairman Dr. Thaudem Tomchana hai American Oncologist Institute Imphal cancer treatment ki award pa amata laite bone marrow transplant fawba tawbangamle Manipur gi mapanda lairiba afaba cancer hospital singa yengnabada Imphal da lairiba hospital asichu thoidongna award pa amadi sothaba laite haibaga loinana hospital asina Paikhalakliba chawkhat khongthang singi matangdasu wafam kaya media da thamki conference hodokpa aduda saruk yakiba Manipur University ki vice chancellor Professor N Lokendrana Babina Specialty Hospital American Oncology Institute Imphal yauna oncologist sing amadi Politimerna lamdam asida sel yamna changhandana cancer mapung phaba treatment pinaba lawkhatliba thabak thoram singda thagatpa phongdokhi loina nangasi pangthokliba conference asina cancer treatment tawbada hena khumang chawsinba ngamlagani haiki conference asi pangthokpagi Maruoiba pandamdi leiba asida leiriba oncologist medical professional research amasung Meeoi sing oncology cancer layengbi matang amasung bone marrow transplant gi anauba development amadi challenge singi matangda khanna nainabani hairi Furup amana masagi chanalon ngakna hingli makai atopana singnaba ngamloi Manipur gi miyam amato oina nungsi chanana apanbagi saktam ngakna hingminnanaba hotnabada maramda masak khangba ngamba mathau tai mafurup asigi miyamgi khuntoklon khangna amadi natki chatnalon ngakna chatlaba matamda amato oibagi pangal sagatpa ngamgani lamdam asigi Yellow missing na makoigi hauraklon dagi hauraga mapamapugi chatnabi masak khangnaba hotnabagi mahut maramdanggi chatnabi amadi laioi khraba mapamapu sing adu chawkhattabani haibagi wakhalon lairiba makai furup nungsiba ngamloi maraibang maramdam ningba amadi nungsiba haibaji English ki londa nationalism amasung patriotism bu khangnei adubo lamdam asigi ngasigi mirol gi mafamda maraibak nungsiba amadi masagi pokpadagi siba fawbagi chatnabi thoram pareng sing yauna irol iek fawba mirairaga mirang gi chatnabi lining laisol fijet lon mayekna chingbada lupsin khibadagi maramdam nungsiba nationalism natraga patriotism gi wakhalon tapna tamna hantarakibra haibasini adubo lamdam asigi yellow singi masagi singli nauri lutong da chelebe ida maraibak maramdam amadi nat ki chatnabi saktam ngakna hinglamkhiba laioi khraba mapamapu singi I adu pungmang mangkhibadi natte masina maram oiraga punbagi saktamda singnarakpa amadi mangsilakliba chatnabi saktam ngaknabagi maikaida khongthangba horakpa uba fanglakliba si thaganingai oi Yellow chingburoi tamburoi singna masagi chatnaron lining thadoktuna miramgi lining lon haibadi Christianism amasung Hinduism da laiming lauduna mausadagi makhoigi laioi khraba mapamapu singna chetna sagonarakhiba lining laishon amadi natki chatnabibu mirairakhiba aduna maram oiraga chingmi tami machin manau anigi marakta lining gi khenaba lairakhibadagi nungbigi
ꯃꯔꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯄꯥ ꯃꯄꯨ ꯑꯃꯗꯤ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯈꯤꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯍꯟꯊꯔꯛꯈꯤꯕꯗꯒꯤ ꯈꯥꯏꯕꯨꯡ ꯇꯥꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯔꯣꯜꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨꯒꯤ ꯂꯤꯛꯂꯝꯆꯠ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯅꯥꯠꯀꯤ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯏꯍꯨꯜ ꯂꯩꯔꯛꯈꯤꯕ ꯑꯁꯤ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯐꯨꯔꯨꯞ ꯅꯨꯡꯁꯤꯕ ꯅꯥꯠꯀꯤ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯅꯕꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯎꯕ ꯐꯪꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ꯐꯨꯗꯤꯠꯇ ꯃꯥꯡꯖꯧ ꯆꯣꯡꯕ ꯑꯣꯏꯅ ꯊꯣꯛꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯀꯪꯂꯩ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯗ ꯃꯩ ꯏꯛꯂꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗ ꯈꯪꯍꯧꯗꯅ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯦꯜꯍꯧꯃꯤ ꯈꯨꯟꯖꯥ ꯃꯩꯇꯩꯁꯤꯡꯅ ꯍꯥꯏꯅꯔꯨꯕ ꯑꯃꯗꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯂꯥꯟꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨ ꯃꯔꯝꯗꯝ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯆꯦꯟ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯂꯤꯁꯥꯡꯁꯤꯠꯅ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯁꯦꯝꯅꯕ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤꯇꯩꯁꯤꯡꯅ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯛꯈꯤꯕ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯀꯗꯧꯔꯦ꯫ ꯂꯣꯏꯈꯝ ナꯏꯗꯕ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯈꯣꯡꯐꯝꯗꯒꯤ ꯍꯟꯗꯣꯛꯇꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞꯇ ꯂꯩꯔꯛꯈꯤꯕꯗꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯎꯕ ꯐꯪꯂꯛꯈꯤꯕꯅꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ MLAꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ MLAꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯅꯕ ꯍꯧꯖꯤक ꯐꯥꯎꯕ ꯍꯣꯠꯅꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯂꯩꯅ ꯂꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯝꯖꯥ ꯁꯔꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯍꯟꯕ ꯍꯥꯏꯕ ꯑꯁꯤ ꯄꯥꯞꯀꯤ ꯃꯁꯛꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯥꯒꯠꯇꯨꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯏꯆꯪ ꯊꯧꯅ ꯋꯥ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯅ ꯇꯨꯡꯗ ꯊꯝꯗꯨꯅ ꯂꯩꯕ MLAꯁꯤꯡꯅꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯨꯆꯤꯡꯕ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ BJPꯒꯤ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯦꯡꯊꯤꯅꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯒ BJPꯒꯤ MLAꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯌꯦꯡꯊꯤꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ꯫ ꯃꯗꯨꯅ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ BJP ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ꯫ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯨꯀꯤ ꯑꯃꯗꯤ ꯑꯇꯩ ꯃꯩꯇꯩ ꯇꯥꯕ ꯂꯝꯒꯤ ꯂꯣꯟꯅꯕ ꯃꯐꯝꯁꯤꯡꯗ ꯕꯐꯔ ꯖꯣꯟ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯊꯝꯖꯤꯟꯈꯤꯕ ꯃꯇꯝꯗ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯨꯒꯤ BJPꯒꯤ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯂꯩꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯊꯤꯔꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯇꯝꯗꯨꯒꯤ BJPꯒꯤ ꯂꯩꯉꯥꯛ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯇꯝꯗꯨꯒꯤ BJP ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯦꯜꯂꯤꯗ ꯀꯧꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ PR ꯊꯝꯖꯤꯟꯗꯨꯅ PR ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯗꯨꯅ ꯗꯦꯜꯂꯤꯗꯁꯨ BJP ꯂꯩꯉꯥꯛ ꯃꯅꯤꯄꯨꯔꯗꯁꯨ BJPꯒꯤ ꯂꯩꯉꯥꯛ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯂꯩꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ BJP ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ BJPꯒꯤ MLAꯁꯤꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ BJP ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ MLAꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤ ꯂꯩꯔꯛꯂꯤꯕꯅꯣ? ꯍꯧꯖꯤꯛꯅ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯕ ꯃꯇꯝ ꯑꯁꯤ ꯈꯛꯇꯗ BJPꯒꯤ MLAꯁꯤꯡ ꯌꯦꯡꯊꯤꯅꯕ ꯂꯩꯇꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯨꯆꯤꯡꯕ ꯈꯔꯒꯤ ꯃꯆꯤꯟꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯗꯨꯅ ꯍꯧꯖꯤꯛꯁꯨ BJPꯒꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯍꯟꯗꯨꯅ ꯊꯕꯛꯅ ꯎꯠꯄ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ BJPꯒꯤ MLAꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯅꯤꯡꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯤ ꯉꯥꯡꯗꯕꯅ ꯐꯔꯕꯅꯤ꯫
ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯍꯧꯒꯠꯂꯛꯄ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯦꯟ ꯕꯤꯔꯦꯟꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯂꯒ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛ ꯂꯩꯔꯛꯂꯕ ꯊꯥ 4 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯌꯥꯅ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯍꯩ ꯌꯥꯅꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯁꯤꯁꯨ ꯅꯥꯡꯄꯥꯛ ꯑꯅꯤ ꯊꯣꯛꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯠꯊꯔꯤ꯫ ꯆꯤꯟꯗꯗꯤ ꯅꯥꯡꯄꯥꯛ ꯇꯥꯕꯒꯤ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡꯅ ꯎꯠꯂꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯅꯨꯡꯗ ꯔꯥꯖꯅꯤꯇꯤ ꯇꯧꯅꯗꯨꯅ ꯂꯩꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯇꯨꯡꯗ ꯃꯥꯡꯖꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛ ꯄꯥꯝꯅꯔꯛꯇ꯭ꯔꯦ, ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯄꯥꯝꯂꯦ, ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯁꯦꯝꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 6ꯗꯒꯤ ꯊꯣꯔꯛꯄ ꯀꯨꯀꯤꯁꯤꯡꯅ ꯍꯧꯔꯛꯄ ꯂꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯅ ꯁꯣꯛꯍꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯇꯩ ꯑꯃꯠꯇ ꯕꯥꯏ ꯔꯣꯗꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛ ꯂꯩꯔꯒ ꯀꯨꯀꯤꯒꯤ ꯂꯥꯟ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯈꯟꯅꯔꯝꯕ ꯑꯗꯨꯕꯨ ꯐꯨꯗꯤꯠꯇ ꯃꯥꯡꯖꯣꯡ ꯆꯣꯡꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯑꯃꯨꯛ ꯄꯥꯝꯅꯔꯛꯂꯦ꯫ ꯂꯨꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯟꯈꯤꯔꯣꯏ ꯍꯥꯏꯅ ꯁꯦꯟꯇꯔꯒꯤ ꯐꯤꯔꯦꯞ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯏꯪꯇꯞꯄ ꯍꯥꯏꯕꯁꯤ ꯆꯍꯤ ꯀꯌꯥ ꯆꯪꯒꯅꯤ ꯍꯥꯏꯕ ꯂꯥꯝꯕꯗ ꯋꯥꯅ ꯊꯣꯛꯂꯤ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯑꯣꯏꯊꯣꯛꯇꯕ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯤ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯁꯤ ꯇꯣꯛꯄꯅ ꯐꯩ ꯍꯥꯏꯅꯤꯡꯏ꯫